Air India Express ki aircraft Manungda passenger sing Pung rom air conditioner Thadana Phamhalli Haina passenger Singna Wakatlakli. Thadok asi tha asigi tara hundoida Dubai airport ta thokibani. Air India Express ki plane adu technical problem khara leibadage Pung delay tawraga paiki. Dubai dagi Rajasthan gi Jaipur fauba pairakadaba Air India Express flight adu numidang gi Pung 8 kun da Dubai thadokadabani adum oinama technical problem sing aduna maram oiraga nongyai matung Pung Mapigani minute nimpu leiraga paiki. Aircraft aduna Thengnariba khudong chadaba sing adu thengnanaba hotnabada passenger sing adu Pung rom flight manungda phamanduna thamki. Flight adugi mapanda matam aduda degree Celsius nimpugi mathakta sakhi adum oinama flight manungda air conditioner thadabana passenger singna chawna khudong chadaba mayoknakhi. Flight adugi manungda thaknaba ising phawba matik chana phangankide haina passenger singna pendaba phongdorakli. Thaudok asigi matangda airline asigi management amadi Directorate General of Civil Aviation DGCA matik chaba pawkum pifam thoi hainasu passenger singna takshilakli. Hiram asigi matangda hojik phawbagi oina Air India Express ki maikidagi wafam amata phongdorakpa leitri.